खुलुमजरी ISTV की न्यूज़ में ताबीर बसिंगबू तरामना ओक्सरी ngasi gi maroi ba pauta mioi sa kaya na PLA gi laikidraba athobosing gi ningsing kubamda haikalaikat tamkhre pausing sandok na pizari ingi singma sama pon marifun yethoi gi April.3 de Indian Army ka kodom pokpida kuthona bada laikidraba aina tingkarba RPF PLA gi lusingba mapan gi ningsing kubamda mioi sa kaya na laisu katuna ikai kumna utkre Lising masama pon marifun yethoi gi April.3 da matamadugi PLA gi lusingba case kunjabi hari yauna mioi mapan Indian Army ka kuthona bada laikidaba thodok asibu sahi kaya gi mamangdagi hauna laikidraba singi mari mata singna athobo singi nimit haina haikalekat tamdana lakibani haukiba sahi singda laikatpa yagani amasung yaroi haibagi sayetnaba kaya laikibana sahi asigi oinasu nimit asigi mangoinana mari leinava authorities singdagi imung manungna mangjongana ayaba lauki Hiramasigi matangda court amasung home department na tongan ba order kaya su thoki aduba sahi asigi oinadi list da yawa mioi singdagi hena sangba yaroi haina government ke maikedi ating ba piki masina maram oiraga mahiroi yauna lamdigi lakpa mioi kaya laisu katpa yaudana hanaki ngasi ayu pung ni palom taba matamdagi hauna miyamna laisu kanaki security force ki maikedi su poundaba thodok thokdana ba Manipur police ki masing yamlaba personal kaya na lai katpa lakpasing amamta oina maming matha lobaga loinana sektauki lai su kat kibasing adugi manungda tongan ba zati purup kayagi lusing ba singsu sarup yaki Panbayai athobasingi numit asi RPF amadi PLND kodompok pida thokiba thodok adukak natana lising masama pan marifu mathoi gi July tang tarukta security force ka texam da khud thona badal laikhidraba mioi taret adubusu ningsingduna makoi gi oiba thoram pangthokduna lakhibani Laima Kongdegi Sinsil Eastern Mission School Kangla Tombida Class 12 Tamba Kisunbao Koba Mahiroi Amabu School Asigi founder Reverend David Wiyung Namaina Damtina Furakpadegi Soktuna Zelimski ICU the Ladiva Taudopo Mahiroi Lup KSA na Akan Bamaongda Kandem Tawi Haina Serol Tadorokne Asigumba Mahiroi Kunagi Mayokta Laiva School ge founder Asibu Miyam Kana Charak Pigadabini Haidi Kong badegi singzamai fawbagi lambi asi tangkai amarom koilas thaduna semlaga tangkai amarom na sembiduna thamlambadegi koisauna bar praja singna ngarangdegi lambi thingba hokre makata na koilas thadriba fawba lambi asi thingkegani haire ngasi nungthil lamdamdugi miyamga pamusinga unava ama kongba nandebam lekaida pangthokre pamusinga unava aduda lekai adugi miyoi amana fongdorokpada yausang matungda koilas thabalo singani hairaga yausang roikraba fawada lambi asi sembi dabadagi uful waiful na maram oraga chatok chasinda apan ba thokpa loinana lambi asi da saithoktuna leiriba nungsing gari asauba thaubada kapthorokpadagi asok apan kya yaurokpana maram oraga firap asi laurokpani atuba matamda lambi asi semdin binaba wafam mahakna fongdorakhi Ifundu saning da badagi gari makhong mari pan ba thawiri be sin inaw sing dumon su gari si tingkap na thawjalakum hek tawba akoina wana honari ngai lambi da sasari ngai da aduga ngasai madu da ifundu na hummaga porak paduna phiron dagi mai mitagi honjan bada loiba da angang nu bising da su kiaring loba hijadri ba mohida di adum nokpa ga kheba sasari da amor kai mayam ji honjalaga ngasai gi lambi sembe mo ta laina sando koina tar ka da husingba phibam ji kayang kuina thambi gi haribano haibasi akoina ngasi nongni sida koi kan pressure pijabani mamang sahigi izun thadigi education for poor and backward peoples haiba timda Manipur Muslim Welfare Organization na satarakpa khongjang saruk ama oina handak organization asina usiwa wangma added junior high school gi film yangsin krai punna mahiroi chahum kuntra laiva school asida SSA gi kuthang da pitharakpa kanaba sing mahiroi sing da ningthina phangalam labasu mid day meal amadi textbook na singbagi report thagat khibaga issue toropaga sana da ba leire haina staff sing na pen da phongdora krai khela kong primary school gi film yengsin bada mawong sa da ba kaya thengna rakre haina organization asina sterol thadorakne indu lining satpa singi serau bana lakpada Manipur gi governor Gurbachan Jagat na miyam da yaifa pausel pirakne
Governor ki Serol Juda Hindu Maitis Singi Jarau Bahaiba Thoram Asi Yomthong Kudingda Harau Tayamna Pangtona Bathoram ni Kumayasi Ari Babu Anobada Onba Tungda Lakadaba Punsida Nunga Yaifaba Pudaknaba Tauniba Thoram Makal Amani Kumayasina Lakpada Lamdamasida Santi Sakwatpa Amadi Wata Padaba Purakpa Orisano Haide Dr. Mahendra Irengbam Eva points to ponder Haina Mington Balairik among Asi, Haunabi Matung Inna Education Minister M. Okendrana Fonkre, Hotel Dinmala the Pangchokpa, Lari Fombagi Toram Aduda, Manipur State Archive Ki Deputy Director K. Susila Amadi Atai Masak Naiba Miyokeasu Sarupyaki. Chief Guest Oikiva Minister Okendrana, Miriam the Matam Sang Rairabasu. Ilamda Manipur Kanduna, status the Laktuna, Mamaliam Laba Lairik Ama, Miam the Kusinaba Haibusi, Lambda Masigi Oina, Southosterningani, Fongdoki. Maybe there is a contribution to Mahama, maybe not. I don't know. Or in the South of when you have Tasigi Tang Tarata, More Fiestagi no Polomda, kilometer Tarilom Salagan Leva, Govazan Kulda, C.I.S. Anil Amadi, Bridget Gobamio Ani, Tamtina Halam Kiba Adubo, all community development organization More, Akodromna, Akan Mamong, the Kandem Toba, Zero Tadurokne. Organization National like Kedraba Singi, Imung Manungi, Awabadasu, Sarup Yari Haidi. Tasigi Tangtaraga Mangata, India ki President Pranab Mukherjee Manipur ki Khongsata, Lakaduriba Asigi section Tharang Lokotpa Oina, Ngasisu, Makhatana, Tidim Lambi area da comping operation Sathakre. Manipur Police ki Masing Yamlaba personal Sinangasi Ayuk Angan Badigi Hauna, Segarot ki Takelambam Laikai, Kwanakpam Laikai Amadi, Konjeng Hazari Laikai question duna, Tamlaga Nufa Sing Kanduktana, Wahang Pahong Sataki. Mafam Madudagi Mio Taraga Matoi Fagatuna, Makatava verification, Satanabagidama police station the Puki. Hoi Nahanagi Satarak Basmaina, Hoi His Excellency, President of Indiana, Hoi Manipur visit to Bigaba, Asiga Mail and Hoi forming operation, Dugatai security measures in Lokotoina, Asisu, Hoi Konjeng Hazari Lekai, Amasung, Hoi Parakum Lekai, Masida, coming operation Chazari, Masita Zabasida, Hoi Masagi, identity of one Jotaba Kamu, Taramatu, locale, Nepal Princess Sinagre, Aduakoi Makatana, Hoi Apol Line G, Masia, Hoi check to the Kigani, Hoi Mam Zatana, Narangutawi, Sumba security measures in J, Adu Makatana, Hoi Senos Indiana, head Nepal Taduki Power Satsaki. Loshilakpada Maruiba Pau Amukahana Pizari. Mioi Sa Kayana PLA gi Laikidrava Atobos Singi Ningsing Kubamda Haikat Laikat Damkre. Hausiko Inadi ISTV News Bayang Tabini Basingbo Amukahana Kurumzari.